Piklibang angangsing mapung phana tumananaba mama mapa oibasing na section na honagadabane. Article asi huyalan pau sege lauksing pukay gi kalamdagi laukat sabane. Mama mapa oibasing na pikliba masasing buyam na section na loy na gadabane. Maruay na tsaba thakpa made tumbagi matam chang nai na ba section na honagadabane. Angangsing di numit kudinggi mapung phana tumbagaloy na nung tilda sungay hangahag tumba mathaw tay. USK University da sathaki study amagi report matungin na tumba wat pangang singdi calorie hena chasin bagaloy na haksang gi arumba masung anoy behengala e school ka bagi sahi matang yaw kadawraba angang sing tumba wala bade tunggi punsida ka hena noy bagaloy na haksang gi arumba helle tumba wala bade calorie gi chang henjin na chasin ba maram na khudong cha da basi ohelak paneng masagi sahi ahum amasung mari suraba ngang kharada researcher sing na hiram asigi matang da study tawramme angang sing bunung tilda tuman da bagaloy na numidang khara thenglap tumhalamme mataw wasum na tumbagi chang wat pangang sing calorie gi chang chada kun chini gi chang chada kun manga amasung carbohydrate chada kun ga taruk henjin na chasin ba thengna kheng thangnaba numita angang sing adubo mapung phana tuman ba matam dadi chini calorie amasung carbohydrate ki chang hanthana chaba thengna kheng study adubulusing khiba University of Colorado Boulder ge assistant professor Monique La Barzuwana hai ke school ka bagi sahi matang yawrakadaro ba angang sing tumba wala badi kana da bahidak henjin na chasin ba maram na haksang gi arumba hengala e ngasigi mirol da anoy ba masung masing hengalak pagi maruoy ba maram sing gi manungda mapung phana tumda ba basisu amanay researcher sing na mamang da malem gi tongan-tongan ba mapamda sathaki ba study sing gi result sangdam na duna yengke hiram asigi matang da Elsa mulin na hai ke miyoy ba na tumba wala ba de calorie sini carbohydrate amasung fat yaw ba chinjak henjin na sasili hai ba mayek seng na khanglay malem da anoy ba ngang gi masing hengalak pagi matang da makhata na thijila ba matung da Purdue University ge researcher sing na hai ke cesarean section da thang tharaga pok pangang sing tunggi punsida ka hena noirak pa yabagi risk wange study adu da saruk yakiba researcher Amanda Vial na hai ke angang man noirak pa yabagi risk ase mama adu gi haksang gi phibam amasung karamba mawong da angang unakibagi haibaduga nakna ba mari lainay mama gi body mass index BMI wang bagaloy na thang tharaga cesarean section da pokpa angang oirabadi angang adu ka hena noirak pa yabagi risk wange Amanda Bial amadi mahaki kangbuna kumza 2003 kumza 2010 mari phauba mama yangkhai taret amade makhoi na pokpa angang singi maramda kumna yangsilamme angang sing aduna masage sahi manga surak pa phauba kumna yangsilaba matungda Amanda Bial na haike BMI wang banupi singda thang tharaga angang unaba tarabade angang adu tunggi punsida ka henna noirak pa yabagi risk wange mama gi BMI wang bagaloy na thang tharaga pokpa angang sing na sahi manga surak pa matamda chada taragi changda haksang gi arumba hengala e alem gi wena thang tharaga angang unabagi chang wangkhalakpagi matangda researcher sing na haike mahusagi oiba mawongda angang unaba tarabadi angang adu mama da yawba apaba bacteria da exposed to maram na immune system gi mapanggal kangkhala e adubu thang tharaga angang unarabade apaba bacteria da exposed to nabagi khudong chaba phangdai hai di ba bacteria aduna angang ge intestine da sangkhraga immune system phagaran ba amasung metabolism da mateng pange thang tharaga pokpa angang singde khudong chaba si phangdaba maram na haksang gi arumba hengalakpaga loina na khudong cha daba kaya mayong nara e World Health Organization gi recommendation matungin na tangai fadaba matang natraga de yari ba makai mahusagi oiba mawongda normal delivery da angang una na baho nagadavani haire malem gi mapam ayamba da anoy ba madi arumba ngang gi masing hengalakpage chapcha ba maram khangdok na ba researchers sing na makhata na thizili hai na su akhang ai sing na phongdok le article ase reliable source ta yumpham oiraga phong banai adubu masina medical professional sing gi pauta ke mahut sina baho na badi natte